ꯂꯟꯆꯥꯒꯤ ꯁꯨꯇꯤꯁꯨ ꯂꯣꯏꯔꯦ ꯄꯣꯁꯇꯤꯡ ꯃꯐꯝꯗ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯤ ꯍꯟꯈ꯭ꯔꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯇꯣ ꯉꯥꯟꯊꯣꯏꯁꯨ ꯂꯥꯛꯇꯨꯅ ꯄꯨꯟꯅ ꯆꯥꯃꯤꯟꯅꯅꯕ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯏꯃꯔꯖꯦꯟꯁꯤ ꯑꯃ ꯂꯥꯛꯄ ꯌꯥꯔꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯛꯂꯦ ꯅꯨꯃꯤꯗꯥꯡꯗꯣ ꯃꯄꯥ ꯃꯪꯂꯦꯝꯅ ꯆꯦ ꯆꯥꯡꯅꯨꯡꯒꯗꯤ ꯂꯣꯏꯅ ꯁꯨꯔꯕ꯭ꯔꯣ ꯅꯪꯕꯣ ꯍꯣꯏ ꯄꯥꯕꯨꯡ ꯅꯆꯟꯗꯨ ꯂꯥꯛꯆꯔꯒꯗꯤ ꯐꯗꯧꯅꯤꯅꯦ ꯇꯧꯔꯤꯁꯦ ꯑꯁ ꯃꯗꯨ ꯑꯉꯥꯡꯗꯨ ꯂꯥꯛꯑꯒ ꯂꯦꯛꯆꯔ ꯉꯥꯛꯇꯅꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯇꯧꯗꯣꯏꯁꯦ ꯂꯦꯛꯆꯔ ꯇꯧꯔꯤꯕꯗꯨ ꯇꯥꯁꯤꯜꯂꯨ ꯅꯪꯅ ꯃꯗꯨ ꯇꯥꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯥꯅ ꯑꯣꯏꯅ ꯅꯪꯕꯨ ꯇꯥꯛꯑꯒ ꯂꯩꯔꯤꯁꯦ ꯋꯥꯈꯜ ꯇꯥꯎ ꯂꯟꯆꯥ ꯃꯄꯥꯅ ꯉꯥꯡꯂꯤꯕꯗꯨ ꯈꯨꯝꯂꯨꯗꯦ ꯄꯣꯠ ꯆꯩ ꯈꯔ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯃꯊꯛꯇ ꯀꯥꯈ꯭ꯔꯦ ꯃꯃꯥꯒ ꯃꯄꯥꯒꯗꯤ ꯋꯥꯔꯤ ꯁꯥꯟꯅꯍꯧꯏ ꯃꯣꯏ ꯄꯥꯕꯨꯡ ꯑꯩꯗꯤꯅꯦ ꯊꯦꯝꯃꯒ ꯊꯕꯛꯁꯦ ꯊꯥꯗꯣꯛꯍꯜꯂꯁꯤꯔ ꯈꯜꯂꯤꯅꯤ ꯃꯗꯨꯕꯨ ꯅꯆꯥꯅ ꯍꯦꯛꯇ ꯌꯥꯔꯛꯀꯗ꯭ꯔꯣ ꯑꯗꯨꯒ ꯊꯕꯛꯁꯤ ꯊꯥꯗꯣꯛꯑꯒꯅ ꯁꯤꯗ ꯀꯔꯤ ꯇꯧꯒꯗꯧꯔꯤꯕ ꯕꯤꯖꯤꯅꯦꯁ ꯇꯧꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯃꯃꯥꯏꯅ ꯇꯧꯖꯁꯅꯤ ꯁꯦꯜ ꯍꯥꯏꯔ ꯂꯩꯔꯦ ꯌꯥꯔꯦ ꯀꯩꯅꯣ ꯃꯗꯨ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦꯅꯦ ꯃꯃꯥ ꯉꯥꯟꯊꯣꯏꯗ ꯋꯥꯔꯤ ꯁꯥꯍꯟꯕꯗꯨꯁꯨ ꯊꯥꯡ ꯏꯁꯤꯡ ꯆꯪꯗꯦ ꯑꯇꯩ ꯋꯥꯔꯤ ꯇꯧꯔꯤ ꯐꯥꯎꯕ ꯀꯩꯁꯨ ꯇꯧꯗꯦ ꯅꯨꯄꯤꯒꯤ ꯃꯇꯥꯡꯁꯦ ꯍꯦꯛ ꯌꯧꯔꯛꯄꯒ ꯆꯞ ꯍꯦꯛꯇ ꯂꯦꯞꯄꯤ ꯃꯥꯒꯤ ꯋꯥꯈꯜ ꯏꯪꯊꯕ ꯃꯇꯝ ꯑꯃ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤꯗ ꯃꯕꯨꯛ ꯆꯦꯜꯆꯦꯠꯄ ꯅꯆꯥꯅꯤ ꯑꯩꯈꯣꯏꯅ ꯐꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯇꯧꯔꯤꯕꯁꯨ ꯀꯩꯝꯇ ꯀꯥꯟꯅꯔꯣꯏ ꯃꯣꯏ ꯄꯥꯕꯨꯡꯗꯤ ꯅꯦꯅꯥ ꯇꯥꯅ ꯂꯩꯊꯣꯛꯄ ꯉꯝꯃꯤ ꯑꯩꯗꯤ ꯉꯝꯗꯤꯌꯦ ꯃꯤꯒꯤ ꯃꯆꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯕ ꯉꯝꯂꯒ ꯃꯥꯅ ꯀꯔꯤꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯤꯗꯨꯗ ꯎꯪꯗꯨꯅ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯅꯤꯗ ꯑꯩꯒꯤ ꯏꯆꯥꯁꯤꯕꯨ ꯀꯔꯤ ꯂꯥꯏꯅ ꯁꯥꯔꯛꯄꯅꯣꯅꯤ ꯁꯤꯕꯣ ꯍꯩ ꯀꯟꯊꯦꯗ ꯍꯦꯛꯇ ꯅꯆꯥꯕꯨ ꯅꯨꯄꯤ ꯊꯤꯌꯨ ꯍꯥꯏꯅ ꯏꯟꯁꯤꯟꯒꯗꯧꯕ ꯅꯠꯇꯦ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯃꯇꯝ ꯍꯦꯟꯕ ꯍꯥꯏꯕ ꯑꯃ ꯂꯩꯇꯕꯅꯤ ꯃꯇꯝ ꯂꯥꯛꯈꯤꯅꯤ ꯑꯩꯈꯣꯏꯁꯨ ꯈꯔꯗꯤ ꯈꯥꯡꯕ ꯇꯥꯔꯦꯗꯅ ꯅꯆꯥꯒꯤ ꯃꯥꯌꯣꯜ ꯌꯦꯡꯗꯅ ꯊꯕꯛ ꯇꯧꯔꯒ ꯃꯗꯨꯒꯤ ꯐꯠꯇꯕ ꯐꯣꯜ ꯇꯥꯔꯕꯗꯤ ꯃꯗꯨꯅ ꯍꯦꯟꯅ ꯐꯔꯣꯏꯀꯣ ꯑꯩ ꯄ꯭ꯔꯣꯛ ꯍꯦꯛ ꯆꯥꯛꯏ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯍꯌꯦꯡ ꯆꯠꯈꯤꯕꯗꯒꯤ ꯃꯊꯪ ꯀꯔꯝꯕ ꯃꯇꯝꯗ ꯑꯃꯨꯛ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯁꯨ ꯈꯪꯕ ꯅꯠꯇꯕ ꯂꯟꯆꯥ ꯄꯣꯠ ꯆꯩ ꯂꯣꯏꯁꯤꯟꯕꯗꯨ ꯀꯨꯏꯕ ꯅꯠꯇꯦ ꯃꯤꯅꯤꯠ ꯈꯔꯒꯤ ꯃꯅꯨꯡꯗ ꯐꯠ ꯑꯗꯨꯝ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯍꯌꯦꯡ ꯆꯠꯂꯅꯤ ꯍꯥꯏꯅ ꯇꯧꯔꯤꯕꯗꯨ ꯋꯥꯈꯜꯗꯤ ꯏꯔꯨꯝ ꯂꯨꯝꯊꯔꯤ ꯌꯨꯝꯗꯒꯤ ꯈꯣꯡꯁꯨ ꯊꯥꯡꯗꯣꯛꯅꯤꯡꯕꯗꯤ ꯐꯥꯎꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯋꯥꯈꯜꯅꯗꯤ ꯌꯨꯝꯗ ꯂꯩꯅꯤꯡꯕ ꯐꯥꯎꯗꯦ ꯀꯥꯎꯒꯦ ꯍꯣꯠꯅꯔꯕꯁꯨ ꯑꯀꯥꯎꯕ ꯍꯥꯏꯕ ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯃꯥꯕꯨꯗꯤ ꯀꯥꯎꯕ ꯉꯝꯍꯟꯗꯦ ꯃꯇꯝꯒꯤ ꯈꯣꯡꯆꯠꯅ ꯃꯁꯤꯡ ꯌꯥꯝꯂꯤꯕ ꯃꯈꯩ ꯊꯣꯏꯕꯤꯕꯨ ꯅꯤꯡꯁꯤꯡꯕꯒꯤ ꯃꯃꯤꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯏ ꯅꯪꯗꯤ ꯆꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯪꯕꯨ ꯑꯣꯏꯅ ꯀꯔꯤꯒꯤ ꯑꯁꯨꯛ ꯌꯥꯝꯅ ꯅꯤꯡꯁꯤꯡꯕꯅꯣ ꯀꯔꯤꯒꯤ ꯑꯗꯣ ꯅꯪꯕꯨ ꯀꯥꯎꯕ ꯉꯝꯗꯅ ꯂꯩꯔꯤꯕꯅꯣ ꯑꯁꯣꯟꯕ ꯊꯃꯣꯏꯅꯤ ꯈꯪꯂꯕꯗꯤ ꯀꯔꯤꯒꯤ ꯑꯩꯕꯨ ꯉꯥꯎꯍꯟꯕꯤꯔꯝꯂꯤꯕ ꯑꯩꯅ ꯉꯥꯎꯗꯨꯅ ꯆꯠꯄꯗꯨꯔ ꯅꯪꯒꯤ ꯊꯃꯣꯏꯒꯤ ꯑꯄꯥꯝꯕꯁꯦ ꯑꯩꯒꯤ ꯋꯥꯈꯜꯅ ꯅꯪꯕꯨ ꯉꯥꯏꯔꯤꯕꯁꯦ ꯅꯆꯤꯟ ꯄꯦꯟꯅ ꯉꯥꯏꯔꯅꯨ ꯍꯥꯏꯅ ꯑꯃꯨꯛꯇꯪꯗꯤ ꯍꯥꯏꯔꯝꯃꯨ ꯀꯩꯗꯧꯔꯒꯦ ꯊꯣꯏꯕꯤ ꯁꯟꯗꯦꯅꯤ ꯑꯗꯨꯕꯨ ꯑꯌꯨꯛꯇ ꯂꯥꯏꯔꯤꯛ ꯇꯧꯕꯗꯤ ꯆꯠꯇꯕ ꯌꯥꯔꯣꯏꯗꯧꯔꯤ ꯅꯠꯇ꯭ꯔꯕꯗꯤ ꯃꯃꯥꯅ ꯑꯃꯨꯛ ꯉꯥꯡꯕ ꯍꯧꯒꯗꯧꯔꯤ ꯑꯗꯨꯅ ꯊꯣꯏꯕꯤ ꯇꯟꯗꯦ ꯃꯥꯟꯗꯦ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯤ ꯂꯥꯏꯔꯤꯛ ꯇꯧꯕꯗꯤ ꯁꯨꯡꯆꯠ ꯍꯦꯛ ꯆꯠꯅꯤꯡꯗ꯭ꯔꯕꯅꯤ ꯂꯥꯏꯔꯤꯛ ꯄꯥꯕꯁꯨ ꯆꯪꯂꯣꯏ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯟꯆꯥꯕꯨ ꯎꯅꯕꯁꯨ ꯉꯝꯂꯣꯏꯗꯧꯔꯤ ꯏꯀꯥꯏꯕꯅ ꯏꯊꯥꯗꯤ ꯊꯥꯖꯗ ꯂꯟꯆꯥꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯉꯥꯡꯂꯛꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯁꯨꯝ ꯈꯟꯖꯤꯜꯂꯨꯔꯒ ꯍꯦꯟꯅ ꯏꯀꯥꯏꯕ ꯐꯥꯎꯏ ꯇꯧꯐꯝꯁꯨ ꯈꯪꯗꯦ ꯃꯆꯤꯟꯅ ꯊꯣꯛꯅ ꯇꯥꯃꯣ ꯂꯟꯕꯨ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯅꯪꯒꯤ ꯋꯥꯈꯜꯗ ꯑꯩ ꯉꯥꯎꯔꯦ ꯉꯥꯟꯊꯣꯏꯗꯁꯨ ꯊꯃꯣꯏꯒꯤ ꯋꯥꯁꯦ ꯍꯥꯏꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯁꯦꯡꯕꯗꯨ ꯐꯣꯡꯗꯣꯛꯆꯕꯁꯨ ꯉꯝꯖꯍꯧꯗ꯭ꯔꯦ ꯀꯟꯅ ꯆꯩ ꯉꯥꯡꯗꯅ ꯇꯧꯔꯛꯇ꯭ꯔꯕꯁꯨ ꯂꯟꯆꯥꯒꯤ ꯋꯥꯈꯜꯗ ꯃꯥꯕꯨ ꯂꯝꯍꯦꯟꯕꯤꯅꯤ ꯑꯉꯥꯡ ꯑꯣꯏꯅ ꯏꯔꯥꯡ ꯍꯩꯔꯦ ꯍꯥꯏꯅ ꯈꯟꯈꯤꯕꯗꯨꯗꯤ ꯊꯋꯥꯏ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯦ ꯂꯝꯍꯦꯟꯕꯤ ꯑꯣꯏꯔꯤꯕꯁꯤ ꯏꯔꯥꯡ ꯍꯩꯕꯤ ꯑꯣꯜꯂꯤꯕꯁꯤ ꯃꯥꯒꯤ ꯋꯥꯈꯜꯗꯅꯤ ꯍꯥꯏꯕ ꯃꯁꯤꯁꯨ ꯈꯪꯕꯤꯕ ꯅꯠꯇꯦ ꯂꯥꯏꯔꯤꯛ ꯄꯥꯕ ꯂꯥꯛꯂꯤꯕꯗꯨ ꯃꯃꯥꯏꯗꯣ ꯑꯃꯨꯛꯇ ꯅꯦꯅꯥ ꯇꯥꯅ ꯅꯣꯟꯈꯠꯂꯛꯄ ꯅꯠꯇꯦ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯃꯃꯥꯏꯗꯣ ꯎꯞꯁꯤꯟꯒꯦ ꯇꯧꯕ ꯃꯈꯩ ꯅꯣꯟꯊꯗꯨꯅ ꯇꯨꯃꯤꯟ ꯂꯩ ꯂꯟꯆꯥꯁꯨ ꯍꯣꯏ ꯃꯩ ꯍꯥꯏꯗꯦ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯥꯛꯂꯒ ꯑꯗꯨ ꯇꯧꯔꯛꯎ ꯍꯥꯏꯔꯒ ꯇꯨꯃꯤꯟꯅ ꯂꯩ ꯉꯔꯥꯡꯒꯤ ꯐꯣꯟꯒꯤ ꯋꯥꯔꯤ ꯈꯪꯖꯗꯕ ꯉꯥꯟꯊꯣꯏꯗꯤ ꯏꯆꯝ ꯆꯝꯅ ꯊꯣꯏꯕꯤ ꯀꯩꯗꯧꯔꯒꯦ ꯅꯨꯃꯤꯠꯀ ꯂꯣꯏꯅ ꯄꯣꯝꯃꯤꯗꯣ ꯉꯥꯟꯊꯣꯏꯒꯤ ꯋꯥꯍꯩꯗꯨꯗ ꯂꯟꯆꯥ ꯃꯤꯆꯤꯅ ꯊꯣꯏꯕꯤꯗ ꯇꯨꯃꯤꯟꯅ ꯌꯦꯡꯂꯛꯏ
ꯎꯔꯦ ꯃꯃꯥꯏ ꯃꯃꯤꯠꯇꯩ ꯄꯣꯝ ꯄꯣꯝꯂꯤꯕꯗꯣ ꯃꯤꯠꯁꯨ ꯅꯥꯇꯣꯟꯁꯨ ꯏꯉꯥꯡ ꯉꯥꯡꯁꯤꯜꯂꯤ ꯁꯛꯐꯝꯗꯨꯁꯨ ꯏꯇꯨꯛ ꯇꯨꯛꯊꯅ ꯎꯏ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯀꯞꯈꯤꯕꯗꯤ ꯃꯥꯟꯈꯤꯕꯅꯤ ꯇꯁꯦꯡꯅ ꯃꯃꯥꯏ ꯃꯃꯤꯠ ꯏꯄꯣꯝ ꯄꯣꯝꯅ ꯎꯕꯁꯤꯗ ꯄꯥꯈꯠꯄ ꯑꯃꯗꯤ ꯄꯣꯛꯏ ꯑꯩꯕꯨ ꯀꯌꯥꯝ ꯀꯟꯅ ꯆꯩꯈ꯭ꯔꯒꯦꯅꯤ ꯍꯥꯏꯐꯦꯠꯇꯅꯤꯗ ꯑꯩꯅ ꯉꯔꯥꯡ ꯍꯥꯏꯈꯤꯕꯗꯣ ꯂꯩꯁꯥꯕꯤ ꯐꯥꯕ ꯌꯥꯈꯤꯔꯣꯏ ꯍꯥꯏꯔꯨꯕꯒꯤꯔꯣ ꯃꯥꯅ ꯀꯞꯄꯤꯁꯦ ꯃꯥꯅ ꯂꯩꯁꯥꯕꯤ ꯐꯥꯔꯒ ꯑꯩꯅ ꯀꯌꯥꯝ ꯋꯥꯏ ꯍꯥꯏꯕ ꯑꯉꯥꯡꯅꯤꯅ ꯈꯪꯕꯁꯨ ꯅꯠꯇꯦ ꯉꯥꯎꯕꯅ ꯑꯩꯕꯨ ꯑꯣꯏꯅ ꯉꯥꯎꯍꯜꯂꯒ ꯃꯥꯅ ꯑꯣꯏꯅ ꯀꯞꯄ ꯂꯩ ꯀꯞꯄꯦ ꯈꯪꯉꯗꯤ ꯑꯩꯁꯨ ꯉꯔꯥꯡꯅ ꯊꯦꯝꯃꯝꯃꯗꯤ ꯐꯗꯧꯅꯤ ꯏꯀꯥꯏꯃꯟꯕꯒꯤ ꯐꯣꯟ ꯊꯝꯈ꯭ꯔꯕꯁꯨ ꯑꯍꯤꯡꯗꯨ ꯀꯞꯈꯤꯕꯅꯤ ꯊꯣꯏꯕꯤꯗꯤ ꯅꯨꯡꯁꯤꯕ ꯃꯤꯅ ꯆꯩꯔꯛꯄꯒ ꯃꯥꯕꯨ ꯂꯥꯟꯅ ꯂꯧꯈꯤꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯒ ꯐꯣꯡꯗꯣꯛꯄ ꯉꯝꯗꯅ ꯊꯃꯣꯏꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯉꯥꯎꯕꯤ ꯑꯣꯏꯔꯛꯄꯒ ꯉꯥꯟꯊꯣꯏꯕꯁꯨ ꯂꯝ ꯍꯦꯜꯂꯤ ꯍꯥꯏꯅ ꯆꯩꯍꯟꯕꯤꯕꯒ ꯈꯟꯖꯤꯜꯂꯨꯕꯗ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯀꯞꯊꯣꯛꯂꯨꯔꯦ ꯑꯍꯤꯡꯗꯨ ꯊꯦꯡꯅ ꯐꯥꯎꯕ ꯑꯌꯨꯛ ꯉꯟꯅ ꯑꯃꯨꯛ ꯍꯧꯒꯠꯂꯒ ꯃꯃꯥꯏ ꯃꯃꯤꯠ ꯄꯣꯝꯂꯤꯕꯗꯣ ꯍꯟꯊꯕ ꯅꯪꯗ꯭ꯔꯤꯉꯩ ꯂꯥꯏꯔꯤꯛ ꯇꯧꯕ ꯑꯃꯨꯛ ꯂꯥꯛꯏ ꯉꯥꯟꯊꯣꯏꯅ ꯍꯪꯂꯤꯕꯗꯣ ꯇꯞꯅ ꯈꯨꯝꯂꯛꯏ ꯀꯩꯝ ꯇꯧꯗꯦꯗ ꯑꯍꯤꯡ ꯊꯦꯡꯅ ꯇꯨꯝꯕꯒꯤꯅꯤ ꯀꯩꯒꯤ ꯊꯦꯡꯅ ꯇꯨꯝꯃꯤꯕ ꯑꯕꯣꯛꯀꯤ ꯃꯅꯥꯛꯇ ꯑꯕꯣꯛꯅ ꯋꯥꯔꯤ ꯂꯤꯔꯒ ꯇꯨꯝꯗꯕꯤꯗ ꯂꯩꯔꯨꯕ ꯑꯗꯨꯒꯤꯅꯤ ꯑꯣ ꯂꯟꯆꯥ ꯇꯨꯃꯤꯟꯅ ꯇꯥꯔꯤ ꯋꯥꯗꯤ ꯈꯨꯝꯗꯦ ꯊꯣꯏꯕꯤꯗꯁꯨ ꯌꯦꯡꯂꯛꯇꯦ ꯊꯣꯏꯕꯤꯁꯨ ꯃꯣꯡ ꯍꯥꯗꯦ ꯇꯧꯐꯝ ꯊꯣꯛꯄꯗꯨ ꯇꯧꯔꯤ ꯑꯗꯨꯕꯨ ꯊꯣꯏꯕꯤꯅ ꯉꯥꯟꯊꯣꯏꯗ ꯑꯣꯏꯗꯕ ꯉꯥꯡꯂꯦ ꯍꯥꯏꯕꯗꯤ ꯂꯟꯆꯥ ꯈꯪꯉꯤ ꯑꯅꯤꯃꯛ ꯍꯥꯏꯗꯣꯛꯅꯈꯤꯗ꯭ꯔꯦ ꯅꯨꯃꯤꯗꯥꯡꯗꯨꯒꯤ ꯋꯥꯔꯤꯗꯣ ꯂꯟꯆꯥ ꯇꯨꯃꯤꯟꯅ ꯐꯝꯂꯤꯕꯗꯨ ꯇꯨꯃꯤꯟꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯃꯤꯆꯤ ꯑꯗꯨꯅ ꯂꯣꯟꯅ ꯂꯣꯟꯅ ꯊꯣꯏꯕꯤꯕꯨ ꯌꯦꯡꯂꯤ ꯊꯣꯏꯕꯤꯗꯤ ꯂꯥꯏꯔꯤꯛ ꯇꯥꯛꯂꯨꯕꯁꯨ ꯑꯃꯨꯛꯇ ꯐꯥꯎꯕ ꯍꯪꯒꯠꯅ ꯌꯦꯡꯂꯛꯇꯦ ꯑꯃꯨꯛꯇꯪ ꯌꯦꯡꯂꯛꯂꯕꯗꯤ ꯋꯥꯍꯩ ꯑꯃ ꯍꯥꯏꯔꯒꯦ ꯃꯥꯕꯨ ꯊꯦꯝꯂꯒꯦ ꯈꯜꯂꯤ ꯑꯗꯨꯕꯨ ꯊꯣꯏꯕꯤꯅ ꯃꯥꯕꯨ ꯁꯨꯡꯌꯦꯡ ꯍꯦꯛ ꯌꯦꯡꯂꯛꯇꯅ ꯂꯥꯏꯔꯤꯛ ꯇꯧꯕ ꯂꯣꯏꯔꯒ ꯍꯣꯏꯃꯩ ꯍꯩꯔꯝꯗ ꯆꯠꯈꯤꯕꯗꯨꯗ ꯇꯧꯐꯝ ꯈꯪꯗ ꯂꯩꯍꯧꯏ ꯊꯣꯏꯕꯤ ꯅꯨꯃꯤꯠ ꯆꯨꯞꯄꯗꯨꯃ ꯃꯨꯠ ꯑꯣꯐ ꯑꯣꯏꯔꯕꯅꯤ ꯍꯦꯛ ꯍꯜꯂꯛꯄꯒ ꯁꯣꯐꯥꯗꯨꯗ ꯍꯤꯞꯇꯨꯅ ꯂꯩꯈꯤꯕꯗꯒꯤ ꯃꯆꯤꯁꯨ ꯂꯦꯡꯗꯦ ꯕꯣꯕꯣꯁꯨ ꯅꯥꯀꯜꯗ ꯐꯝꯂꯒ ꯇꯤꯚꯤ ꯌꯦꯡꯗꯨꯅ ꯂꯩ ꯇꯤꯚꯤꯒꯤ ꯚꯣꯜꯌꯨꯝꯗꯨ ꯍꯧꯃꯟꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯊꯣꯏꯕꯤꯅ ꯇꯥꯅꯤꯡꯗꯕꯒꯤ ꯕꯣꯕꯣ ꯚꯣꯜꯌꯨꯝꯗꯨ ꯂꯩꯊꯧ ꯕꯣꯕꯣ ꯇꯥꯗꯦ ꯌꯦꯡꯂꯤꯕꯗꯨ ꯃꯗꯨꯗ ꯋꯥꯈꯜ ꯂꯨꯞꯇꯨꯅ ꯂꯩ ꯃꯇꯧ ꯑꯗꯨꯗ ꯊꯣꯏꯕꯤ ꯕꯣꯕꯣꯗ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯔꯤꯃꯣꯠꯇꯨ ꯁꯠ ꯂꯧꯔꯒ ꯇꯤꯚꯤꯗꯨ ꯃꯨꯊꯠꯈ꯭ꯔꯦ ꯕꯣꯕꯣꯗꯤ ꯅꯨꯡꯉꯥꯏꯅ ꯌꯦꯡꯂꯤꯉꯩ ꯃꯆꯦꯅ ꯍꯣꯏꯃꯩ ꯍꯥꯏꯗ ꯇꯤꯚꯤ ꯃꯨꯊꯠꯂꯛꯄꯗꯨꯗ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯆꯦ ꯇꯤꯚꯤ ꯌꯦꯡꯉꯤꯁꯤ ꯎꯗ꯭ꯔꯣ ꯌꯥꯔꯦ ꯈꯔ ꯌꯦꯡꯉꯗꯤ ꯇꯣꯛꯑꯣ ꯀꯥꯏꯅꯀ ꯍꯧꯖꯤꯛꯇ ꯌꯦꯡꯉꯤꯅꯤ ꯈꯪꯕ꯭ꯔꯥ ꯀꯥꯏꯗꯩ ꯍꯧꯖꯤꯛꯇꯅꯣ ꯉꯁꯥꯏꯗꯩ ꯅꯠꯇ꯭ꯔꯣ ꯅꯪ ꯌꯦꯡꯉꯤꯗꯣ ꯅꯠꯇꯦ ꯀꯩꯁꯨ ꯃꯆꯤꯟꯒꯁꯨ ꯈꯨꯝꯃꯤꯅꯦꯁꯦ ꯑꯉꯥꯡꯅꯦ ꯀꯥꯏꯅ ꯇꯤꯚꯤꯗ ꯍꯦꯛ ꯂꯥꯏ ꯆꯨꯔꯗꯅ ꯑꯩꯗꯤ ꯂꯥꯏꯔꯤꯛ ꯄꯥꯕ ꯂꯣꯏꯔꯒ ꯌꯦꯡꯖꯕꯅꯤ ꯅꯪꯗꯧꯅ ꯂꯝ ꯍꯦꯟꯗꯕꯗꯣ ꯏꯁ ꯑꯉꯥꯡ ꯅꯪ ꯀꯩ ꯈꯪꯗꯅ ꯈꯪꯖꯕꯗꯣ ꯅꯨꯄꯥ ꯎꯅꯕ ꯆꯠꯂꯨꯕꯒꯤ ꯃꯆꯧꯅ ꯉꯥꯡꯕꯗꯣ ꯀꯩꯑꯕ ꯑꯩꯕꯨ ꯅꯨꯄꯥ ꯎꯅꯕ ꯆꯠꯂꯨꯏ ꯀꯥꯏꯅꯒ ꯑꯉꯥꯡ ꯅꯪꯅ ꯈꯪꯁꯨ ꯈꯪꯗꯅ ꯑꯉꯥꯡꯅ ꯉꯥꯡꯉꯤꯗꯣ ꯀꯩꯒꯤꯅꯣ ꯑꯩ ꯁꯥꯎꯔꯛꯆꯅꯤꯀꯣ ꯅꯪ ꯍꯥꯏꯗꯣꯛꯀꯦ ꯇꯥꯃꯣ ꯂꯟꯗ ꯑꯗꯨꯒ ꯐꯨꯍꯟꯒꯦ ꯅꯍꯥꯟꯃꯨꯛꯁꯨ ꯅꯨꯄꯥꯒ ꯐꯣꯇꯣ ꯀꯥꯞꯃꯤꯟꯅꯕꯒꯤ ꯑꯩꯅ ꯍꯥꯏꯗꯣꯛꯄꯗꯣ ꯍꯥꯏꯅꯤꯡ ꯍꯥꯏꯗꯣꯛꯆꯧꯅ ꯅꯋꯥ ꯂꯧꯗꯦ ꯑꯣ ꯐꯩ ꯇꯥꯃꯣ ꯂꯟ ꯍꯦꯛ ꯊꯦꯡꯅꯕꯗ ꯑꯩꯗꯤ ꯍꯥꯏꯅꯤꯕ ꯂꯥꯏꯔꯤꯛꯁꯨ ꯄꯥꯅꯤꯡꯗꯕꯤ ꯉꯔꯥꯡꯁꯨ ꯇꯨꯏꯁꯟ ꯆꯠꯇ꯭ꯔꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯅꯥꯁꯤꯟꯅꯔꯒ ꯕꯨꯕꯣꯛꯀꯤ ꯃꯅꯥꯛꯇ ꯇꯨꯝꯕ ꯆꯪꯕꯗꯣ ꯂꯣꯏꯅ ꯍꯥꯏꯗꯣꯛꯀꯦ ꯅꯪ ꯇꯥꯃꯣ ꯂꯟꯕꯨ ꯑꯩꯒꯤ ꯀꯔꯤ ꯑꯣꯏꯔꯤꯒꯦ ꯍꯥ ꯑꯩꯒꯤ ꯃꯔꯝꯗ ꯀꯩꯝꯇꯁꯨ ꯈꯪꯗꯕ ꯃꯤꯗꯨꯕꯣ ꯑꯥꯏ ꯀꯩꯝ ꯈꯪꯗꯦ ꯀꯥꯏꯅꯒ ꯍꯥꯏꯔꯦ ꯌꯥꯝ ꯎꯁꯤꯠꯇꯦꯅꯦ ꯈꯪꯕꯨ ꯈꯪꯕ꯭ꯔꯣ ꯑꯩꯅ ꯂꯝꯍꯦꯟꯕꯤ ꯑꯣꯏꯔꯤꯁꯦ ꯃꯔꯛꯇ ꯋꯥꯈꯜꯒꯁꯦ ꯆꯥꯏꯒꯦ ꯇꯧꯔꯤꯁꯦ ꯂꯥꯏꯔꯤꯛ ꯄꯥꯕ ꯀꯝꯇ ꯆꯪꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯥ ꯈꯪꯖꯩ ꯍꯥꯏꯕ꯭ꯔꯣ ꯍꯪꯉꯨꯅꯦ ꯅꯔꯤ ꯂꯩꯔꯗꯤ ꯍꯪꯉꯨꯅꯦ ꯑꯁꯦꯡꯕ ꯍꯪꯗ꯭ꯔꯁꯅꯤ ꯆꯦ ꯅꯪ ꯊꯣꯏꯕꯤ ꯀꯞꯉꯥꯡ ꯇꯧꯔꯒ ꯁꯥꯎꯅꯤꯡꯅ ꯍꯥꯏꯔꯛꯏ ꯍꯪꯉꯨꯅꯦ ꯂꯩꯁꯥꯕꯤ ꯐꯥꯕ ꯌꯥꯈꯤꯔꯣꯏ ꯀꯥꯏꯅꯒ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯉꯥꯡ ꯃꯆꯥ ꯅꯠꯇ꯭ꯔꯦ ꯋꯥꯈꯜ ꯐꯊꯕ ꯍꯩꯌꯨ ꯀꯥꯏꯅꯒ ꯑꯩꯅ ꯋꯥꯈꯜ ꯈꯟꯊꯕ ꯍꯩꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯤ ꯃꯥꯅ ꯈꯪꯗ꯭ꯔꯒ ꯄꯉꯥꯡꯗ ꯉꯥꯡꯉꯤꯗꯣ ꯃꯥꯅ ꯑꯩꯕꯨ ꯂꯝꯍꯦꯟꯕꯤꯗꯧꯅ ꯄꯪꯆꯩꯗ ꯆꯩꯔꯤꯗꯣ ꯉꯔꯥꯡꯅ ꯄꯥꯔꯛꯇ ꯍꯌꯦꯡꯅ ꯀꯗꯥꯏꯗ ꯀꯥꯏꯅꯒ ꯊꯣꯏꯕꯤ ꯁꯥꯎꯅꯤꯡꯕ ꯄꯦꯟꯗꯕ ꯄꯨꯝꯕ ꯕꯣꯕꯣꯗ ꯑꯣꯏꯅ ꯃꯔꯤ ꯏꯔꯩ ꯂꯩꯅꯗꯅ ꯂꯣꯏꯅ ꯍꯩꯊꯔꯝꯂꯒ ꯃꯊꯛꯇ ꯀꯥꯈ꯭ꯔꯦ ꯕꯣꯕꯣꯗꯤ ꯃꯌꯥꯝꯁꯤ ꯈꯪꯖꯕ ꯅꯠꯇꯦ ꯑꯗꯨꯅ ꯃꯆꯦꯅꯗꯤ ꯉꯝꯍꯜꯂꯔꯣꯏ ꯈꯟꯗꯨꯅ ꯃꯆꯦ ꯁꯥꯎꯍꯜꯂꯒ ꯃꯥꯅ ꯑꯉꯝꯕ ꯁꯛꯅꯕ ꯍꯥꯏꯔꯛꯏ ꯈꯪꯅꯤ ꯑꯩꯈꯣꯏ ꯆꯦꯁꯦ ꯅꯨꯄꯥꯗ ꯉꯥꯎꯔꯦꯅ ꯇꯝꯊꯣꯛꯀꯦ
Tamune. Hek tambada nang ina kaidogi yengo. Angang nang haisani nang. Bobo sumachegi hekta angam tanare. Nakalda laiba phone da lauraga call tawi. Phone tauraga tamulanda haibigi khangni. Nipa koi ningba nupi ama chehenge ngasi. Thoibi bobogi matawadoda. Mathakta karambado mamit ka laukthokduna taha chenthare. Oi, angang nang singi nang ngasi. Phone do yam thanthamo. Nang haude bobo na call tawkhibana hali. Loudspeaker tharaga makhona paiduna machena tanaraglabadi chena ba phibam semlaga lei. Ringdu kuina chetringai lanchana phatpai khalakpan hankre. Lanchana hello haiba kanang banate. Machena chensilaklibado yaruktringai bobo na launa haire. Tamulan akoi chese nupa koibada tamona thingne na saw laire. Kare ai kai da hai. Haire dudia nang hojukta lesabi phabagi chere kaina ka haire dudia. Adu nupa koibai natra. Angang na phone do yam thanthamo. Thammo haibane. Me Thoibina tanaribado bobo du leiduna cheli. Phone di thamde loudspeaker sa tharibani. Chena bobo sa lanchada pau tamba lepte. Tamo aduga nupa du sungaure larika paba changdre adugi nasinaraga tuition ga chatabani khangbra. Bobo nang soi sirani ngasi phone du thammo haibane. Wangma da leptuna machin mokpado awai akum taunari. Thoibi khodon bika thillaga hairibado bobo na mawa lawbiba nate. Haining haijau haina machena yam uisitana haibadoda mana ngamnaba hairibani mayamdo. Aduga nahan yumda halaktri dusu nupawana ba chalubaini tamodi kemta khangde adu mawa lawde kaina ka haibani. Aina kai hai haidudia tamubu nangi kana oirige mawa lawde kaina ka na hojukda haidudia. Haiso haidana haidudi wasaune. Bobo Thoibi wama khatadre. Sauna bobo da yengduna lei. Matauda da bobo di mana ngamle haiba matagom machin gado suktoklaga lagnaraga phone du thamkre. Aduga machena tanarakani pakhatna mangol da chenthorei. Thoibi di sauning lingai cherak aduda bobo na mukhatna ba haujelagduna. Tanjada tamsiliba mayam maduda sauning man khiduna mapi taraklibado taithokna mathakta kakre. Machani na lau khongnaba makholda tabada puni do kadagi chenthore. Hai kaidungnaragi ni henoi bo. Amata leiramdabaduda amuk shumurum soli. Amta leiramdrisina kadamda jana khrazano. Lancha somda wakhalga khara nungaitana leibaga bobo na phone da tamlakiba mayamdo angangi wani machimanau khatnabagi sumpang haida hairakpo oiramgani haina khandokpa yabani. Adubu khandokpa ngamdre. Nakaldagi thoibina laubadusu iseng-sengna tahawi. Bobo na phone do thamkibaga machindasu amuk murum soli. Aina nahandagi hairiba mayamse baba mada tadraba shanidana made. Asumna mangduna mangol machida phamduna leiringe nganthoidu imungdagi thoklei. Gaidano Thoibi oida kedoba practical notebook leiba chelo sena haina baibani do soida di yaudabro koi sawaida mana pamba yaudi namani tinari khayar amadu su irang haure lairik tamako yaudre nangsu soyer tamo akoi kem tawjade ko tawjade haibadagini tawraktoisi kumai haraudagi irang phala bajar koibagi hainabisu leirini no tamo koiba chatpana temi kumhai dei rang tawi kaina ka mana khangsu khangdana lancha su hekta khumlei adugira thabul mafam daga nupa sing koini nebado malum dagi konu mamang tana numidang da angang macha moina bike ka thauraga thabul chongba laido sel kem bai mungi macha masuno thoibina khangnari do nipa amaduna thoibi du thoage ga yada khai namdana thabul chongi ni aina haidru ta moda khara sena balak piyona tamu leiredi moido khara kiri bra. Thoibina yadana nupaduna hekta kushi tawgadaba nati. Asengmani tamo thoibidi kaisamta khangdabani haiba. Mabunga machelgado asengbu oina hekta yetkhatnare. Khalamaro yamna adugira phone number ga pinarido. Adusu nupaduna namdana Lakshmi dagi laukrini. Aduga madusu phone number laukrini kaisu khandabi phone tawgada paikhaliba.
ꯑꯗꯨꯗꯤ ꯆꯨꯝꯅ ꯁꯨꯝ ꯇꯧꯔꯛꯄꯗꯨꯗ ꯄꯥꯏꯈꯠꯄꯅꯦꯅ ꯍꯥꯏ ꯑꯗꯨꯗꯒꯤꯅꯤ ꯅꯍꯥꯟ ꯑꯃꯨꯛ ꯁ꯭ꯀꯨꯜ ꯍꯜꯂꯛꯑꯒ ꯌꯨꯝꯗ ꯍꯟꯖꯤꯅꯤ ꯈꯪꯗ꯭ꯔꯤꯗꯣ ꯑꯁ ꯑꯁꯤꯒꯤ ꯋꯥꯔꯤꯁꯦ ꯑꯃꯨꯛ ꯈꯕꯔꯛꯑꯗꯧꯅꯤ ꯉꯁꯤꯗꯒꯤ ꯊꯣꯏꯕꯤꯒ ꯅꯪꯒꯁꯦ ꯈꯔ ꯈꯔ ꯈꯥꯏꯗꯣꯛꯇꯕ ꯌꯥꯔꯔꯣꯏ ꯇꯥꯃꯣ ꯑꯩꯈꯣꯏ ꯀꯩꯝꯇ ꯇꯧꯗꯦ ꯍꯥꯏꯕꯅꯤ ꯊꯣꯏꯕꯤꯁꯨ ꯅꯨꯄꯥꯗꯨꯗ ꯀꯩꯁꯨ ꯈꯟꯗꯕꯅꯤ ꯅꯍꯥꯟ ꯄꯥꯔꯛꯇ ꯐꯝꯃꯨꯕꯗꯨꯁꯨ ꯑꯗꯨꯒꯤ ꯅꯠꯇꯦ ꯍꯥꯏꯕꯅꯤ ꯉꯥꯟꯊꯣꯏꯗꯤ ꯃꯕꯨꯡꯒꯤ ꯙꯞꯇꯨ ꯈꯪꯖꯕ ꯅꯠꯇꯦ ꯃꯕꯨꯡꯅ ꯊꯑꯣꯏꯅ ꯁꯥꯎꯔꯤꯕꯗꯨꯒꯤ ꯃꯅꯨꯡꯒꯤ ꯃꯔꯣꯜꯁꯨ ꯈꯪꯕ ꯅꯠꯇꯦ ꯄꯥꯈꯠꯈ꯭ꯔꯦ ꯊꯣꯏꯕꯤꯒ ꯇꯤꯟꯅꯍꯜꯂꯔꯣꯏ ꯍꯥꯏꯔꯛꯄꯗꯨꯗ ꯑꯗꯨꯅ ꯃꯥꯁꯨ ꯌꯥꯔꯤꯃꯈꯩ ꯊꯣꯏꯕꯤꯒꯤ ꯃꯤꯆꯪꯗ ꯊꯣꯏꯕꯤꯕꯨ ꯀꯟꯅꯅꯕ ꯈꯨꯝꯃꯤ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯑꯃꯒ ꯈꯪꯅꯕ ꯅꯠꯇꯦ ꯍꯥꯏꯕꯅꯤ ꯇꯥꯃꯣ ꯈꯪꯅꯗ꯭ꯔꯁꯨ ꯑꯩ ꯂꯣꯏꯅ ꯈꯪꯉꯤꯅꯤ ꯋꯥꯈꯜꯗꯗꯤ ꯀꯔꯤ ꯈꯜꯂꯝꯒꯅꯤ ꯍꯥꯏꯕꯗꯣ ꯑꯉꯥꯡ ꯂꯣꯏꯅ ꯈꯟꯕ ꯑꯩꯅ ꯂꯣꯏꯅ ꯎꯏꯅꯦ ꯏꯁ ꯂꯣꯏꯅ ꯎꯏ ꯀꯥꯏꯅ ꯎꯁꯨ ꯎꯗꯅ ꯅꯆꯤꯟ ꯅꯨꯄꯥꯒꯨꯝꯗ ꯈꯨꯝꯃꯛꯀꯅꯣ ꯃꯤꯅ ꯑꯁꯦꯡꯕꯩ ꯍꯥꯏꯔꯒ ꯇꯥꯃꯣꯅ ꯁꯨꯡꯊꯥ ꯊꯥꯖꯗ꯭ꯔꯒ ꯊꯥꯖꯕ ꯌꯥꯕ ꯌꯥꯗꯕ ꯍꯥꯏꯅ ꯂꯩꯀꯣ ꯉꯥꯟꯊꯣꯏ ꯊꯣꯏꯕꯤꯅ ꯈꯟꯖꯕꯗꯤ ꯃꯗꯨꯒꯤ ꯅꯨꯄꯥꯗꯨ ꯅꯠꯇꯦ ꯇꯥꯃꯣꯗꯣ ꯈꯪꯖꯕ꯭ꯔꯣ ꯑꯣ ꯅꯠꯇꯦ ꯍꯥꯏꯔꯤꯁꯤꯅꯗꯤ ꯑꯃꯗꯤ ꯂꯩꯔꯤꯅꯦ ꯏꯔꯥꯡꯗꯤ ꯇꯧꯗꯕ ꯅꯠꯇꯦꯕ ꯃꯤ ꯃꯁꯛ ꯈꯦꯠꯅꯕꯩ ꯋꯥꯅꯦꯕ ꯅꯠꯇ꯭ꯔꯥ ꯇꯥꯃꯣ ꯊꯣꯏꯕꯤ ꯇꯥꯔꯗꯤ ꯅꯪ ꯁꯣꯏꯗꯅ ꯁꯥꯎꯕꯤꯔꯅꯤ ꯁꯥꯎꯁꯅꯨ ꯅꯍꯥꯟꯁꯨ ꯈꯔ ꯉꯥꯡꯈꯤꯕꯅꯤ ꯀꯃꯥꯏꯅ ꯃꯤ ꯏꯀꯥꯏꯕꯅ ꯂꯣꯏꯔꯝꯃꯅꯤ ꯑꯩꯈꯣꯏꯗ ꯂꯥꯛꯎ ꯍꯥꯏꯕ ꯑꯃꯨꯛ ꯌꯥꯔꯔꯣꯏ ꯉꯥꯟꯊꯣꯏꯗꯤ ꯁꯥꯎꯕ ꯍꯧꯔꯦ ꯃꯕꯨꯡꯒꯤ ꯋꯥꯇꯥ ꯑꯗꯨꯗ ꯃꯥꯒꯤ ꯃꯆꯤꯡꯗꯨ ꯍꯦꯛ ꯂꯥꯛꯇꯨꯅ ꯃꯆꯤꯟ ꯈꯨꯝꯕ ꯍꯧꯔꯛꯏ ꯊꯣꯏꯕꯤꯒ ꯑꯩꯒ ꯇꯤꯟꯅꯗ꯭ꯔꯗꯤ ꯀꯅꯥꯒ ꯇꯤꯟꯅꯧ ꯍꯥꯏꯅꯣ ꯏꯕꯥꯅꯤꯁꯦ ꯇꯥꯃꯣꯅ ꯅꯝꯗꯅ ꯈꯟꯅꯍꯟꯗꯧꯔꯦ ꯑꯩꯅ ꯀꯥꯏꯗ ꯈꯟꯅꯧ ꯍꯥꯏꯔꯒꯦ ꯏꯔꯥꯡ ꯇꯧꯔꯤꯗꯣ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯈꯜꯂꯤꯗꯣ ꯅꯈꯣꯏ ꯑꯅꯤ ꯁꯨꯝ ꯄꯨꯜꯂꯒꯗꯤ ꯍꯦꯟꯖꯤꯜꯂꯅꯤ ꯑꯗꯨꯅ ꯂꯥꯞꯇꯤꯟ ꯇꯤꯟꯅꯧꯅ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯏꯔꯥꯡ ꯀꯝꯇ ꯇꯧꯖꯗꯦ ꯂꯩꯁꯥꯕꯤꯁꯨ ꯐꯥꯖꯗ꯭ꯔꯤ ꯑꯗꯨꯃꯥꯏꯅꯒ ꯄꯪꯆꯦꯗ ꯆꯦꯁꯤꯜꯂꯛꯀꯅꯨ ꯇꯥꯃꯣ ꯑꯩ ꯀꯞꯆꯔꯛꯁꯅꯤꯀꯣ ꯑꯃꯗꯨꯁꯨ ꯂꯩꯁꯥꯕꯤ ꯐꯥꯕ ꯌꯥꯈꯤꯔꯣꯏ ꯍꯥꯏꯔꯨꯕꯒꯤ ꯁꯥꯎꯏ ꯍꯥꯏꯗꯥꯏꯅꯦ ꯆꯞ ꯃꯥꯟꯅꯔꯦ ꯅꯈꯣꯏ ꯑꯅꯤꯃꯛ ꯃꯥꯟꯅꯗꯦ ꯀꯩꯁꯨ ꯊꯣꯏꯕꯤꯅ ꯂꯩꯁꯥꯕꯤ ꯐꯥꯖꯔꯁꯨ ꯑꯩꯗꯤ ꯐꯥꯗ꯭ꯔꯤ ꯀꯔꯤ ꯊꯣꯏꯕꯤꯗꯤ ꯀꯅꯥꯒꯤ ꯋꯥꯈꯜꯗ ꯂꯩꯁꯥꯕꯤ ꯐꯥꯔꯤꯕ ꯍꯣ ꯊꯣꯏꯕꯤꯅ ꯂꯩꯁꯥꯕꯤ ꯐꯥꯔꯤꯁꯦ ꯅꯨꯄꯥ ꯑꯇꯩ ꯑꯝꯇ ꯅꯠꯇꯤꯌꯦ ꯌꯥꯝ ꯅꯛꯅ ꯂꯩ ꯍꯥꯏꯅꯤꯡꯗꯦ ꯍꯥꯏꯗꯕ ꯌꯥꯔꯣꯏꯌꯦ ꯑꯩꯅ ꯍꯥꯏꯔꯗꯤ ꯃꯤ ꯁꯤꯟꯅꯅꯤ ꯉꯁꯤ ꯁꯤꯔ ꯁꯤꯖꯔꯦꯗꯅ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯑꯣꯏꯅ ꯆꯩ ꯆꯥꯗꯣꯏꯕ ꯊꯣꯏꯕꯤꯅ ꯂꯩꯁꯥꯕꯤ ꯐꯥꯕꯗꯤ ꯇꯥꯃꯣꯅ ꯐꯥꯍꯜꯂꯒ ꯊꯣꯏꯕꯤꯅ ꯈꯜꯂꯤꯁꯦ ꯍꯣ ꯇꯥꯃꯣꯅꯦ ꯇꯥꯃꯣ ꯑꯗꯨ ꯐꯥꯎꯕ ꯈꯪꯗꯕ ꯊꯣꯏꯕꯤꯅ ꯇꯥꯃꯣꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦꯅ ꯍꯥꯏꯕꯅꯤ ꯀꯨꯏꯔꯕꯅꯤ ꯅꯨꯡꯁꯤꯔꯛꯄ ꯅꯪꯗꯤ ꯑꯄꯪꯅꯤꯅ ꯈꯪꯖꯔꯝꯃꯣꯏꯅꯦ ꯑꯗꯨꯒ ꯄꯪꯁꯥꯎꯗ ꯁꯥꯎꯏ ꯂꯟꯆꯥ ꯆꯥ ꯊꯛꯂꯝꯕꯗꯨ ꯈꯪꯉꯥ ꯍꯥꯏ ꯑꯍꯟꯗ ꯍꯧꯔꯒꯅ ꯆꯩ ꯆꯥꯏ ꯑꯉꯥꯡꯗ ꯍꯧꯔꯒꯅ ꯏꯀꯥꯏꯕ ꯅꯪꯉꯤ ꯍꯥꯏꯕꯗꯨ ꯂꯟꯆꯥꯗ ꯍꯦꯛ ꯊꯣꯛꯂꯔꯦ ꯅꯤꯡꯁꯤꯡꯂꯨꯕꯗ ꯑꯁꯦꯡꯕꯗꯁꯨ ꯏꯁꯤꯡ ꯊꯛꯀꯦ ꯇꯧꯔꯝꯕꯗꯨ ꯍꯥꯒꯦ ꯇꯧꯋꯤ ꯂꯟꯆꯥ ꯊꯣꯏꯕꯤ ꯌꯨꯝꯗ ꯊꯣꯛꯂꯛꯅꯕ ꯃꯈꯨꯔꯥꯅꯟꯗꯣ ꯃꯟꯗꯣꯝꯆꯥ ꯄꯨꯅꯤ ꯑꯃꯗꯤ ꯃꯦꯃꯤꯒ ꯂꯣꯏꯅꯅ ꯑꯦꯌꯔꯄꯣꯔꯠꯇ ꯌꯧꯔꯛꯇꯨꯅ ꯆꯦꯛ ꯏꯟ ꯇꯧꯕ ꯂꯣꯏꯈ꯭ꯔꯦ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯅꯤꯄꯨꯔ ꯊꯣꯛꯀꯗꯕ ꯐ꯭ꯂꯥꯏꯠ ꯀꯛꯇꯨꯅ ꯊꯣꯡꯅꯥꯎ ꯃꯌꯥꯒꯤ ꯁꯤꯠ ꯑꯗꯨꯗ ꯐꯝꯂꯦ ꯊꯣꯏꯕꯤ ꯃꯁꯥꯗꯣ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯕꯒꯨꯝ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯃꯦꯃꯤꯅ ꯄꯥꯈꯠꯅ ꯏꯆꯦ ꯏꯁꯥ ꯀꯩꯗꯧꯔꯒꯦ ꯀꯩꯝ ꯇꯧꯗꯦꯗ ꯂꯥꯏꯕꯛꯁꯦ ꯍꯨꯃꯥꯡ ꯉꯥꯛꯇ ꯉꯥꯏꯔꯦ ꯏꯆꯦ ꯀꯨꯏꯔꯕ ꯃꯇꯨꯡꯁꯤꯗ ꯌꯨꯝꯗ ꯊꯣꯛꯄꯁꯤꯗ ꯈꯔ ꯏꯃꯣꯁꯅꯦꯜ ꯑꯣꯏꯔꯕ ꯑꯗꯨꯏꯅꯤ ꯆꯦꯅ ꯃꯤꯄꯥꯏꯕ ꯐꯥꯎꯔꯤꯗꯣ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯂꯣꯏꯅ ꯐꯈ꯭ꯔꯅꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯈꯜꯂꯨ ꯆꯦꯅ ꯌꯨꯝꯗ ꯊꯣꯛꯂꯤꯕꯁꯦ ꯆꯍꯤ 1.5ꯒꯤ ꯃꯇꯨꯡꯗꯅꯤ ꯃꯅꯤꯄꯨꯔꯗꯣ ꯌꯥꯝ ꯍꯣꯡꯂꯕꯅꯤ ꯆꯦ ꯃꯦꯃꯤꯒꯤ ꯋꯥꯍꯩꯗ ꯊꯣꯏꯕꯤ ꯅꯣꯛꯐꯦꯠ ꯇꯧꯏ ꯄꯥꯏꯂꯣꯠꯅ ꯇꯦꯛ ꯑꯣꯐ ꯇꯧꯕꯒꯤ ꯑꯦꯅꯥꯎꯟꯁꯃꯦꯟ ꯄꯤꯔꯛꯄ ꯑꯗꯨꯗ ꯃꯦꯃꯤꯗꯤ ꯁꯤꯠ ꯑꯗꯨꯗ ꯉꯥꯊꯔꯒ ꯏꯌꯔꯄꯤꯁ ꯊꯤꯡꯖꯤꯟꯗꯨꯅ ꯏꯁꯩ ꯇꯥꯔꯒ ꯅꯨꯡꯉꯥꯏꯅ ꯖꯔꯅꯤ ꯑꯗꯨ ꯆꯠꯂꯤ ꯊꯣꯏꯕꯤꯗꯤ ꯇꯨꯝꯊꯕ ꯉꯝꯗꯦ ꯄꯨꯡ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔ ꯌꯧꯔꯅꯤ ꯑꯗꯨꯗꯒꯤ ꯑꯦꯌꯔꯄꯣꯔꯠꯇꯒꯤ ꯌꯨꯝ ꯌꯧꯕꯒ ꯄꯨꯡꯈꯥꯏꯁꯨ ꯐꯥꯔꯔꯣꯏ ꯂꯩꯔꯛꯇꯨꯁꯨ ꯌꯥꯝꯅ ꯆꯪꯁꯤꯟꯕ ꯅꯠꯇꯦ ꯑꯗꯨꯅ ꯉꯥꯏꯍꯥꯛꯇꯗ ꯌꯨꯝ ꯌꯧꯔꯅꯤ ꯃꯊꯪ ꯃꯊꯪ ꯈꯜꯂꯤ ꯀꯔꯤ ꯑꯍꯣꯡꯕ ꯂꯩꯔꯝꯒꯅꯤ ꯈꯪꯅꯤꯡꯂꯨꯗꯦ ꯑꯗꯨꯕꯨ ꯃꯥꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯎꯔꯛꯈꯤꯕ ꯐꯤꯕꯝ ꯑꯗꯨꯗꯤ ꯑꯃꯨꯛꯀ ꯎꯒꯅꯤ ꯈꯜꯂꯨꯕꯗ ꯊꯃꯣꯏꯗꯨ ꯈꯪꯁꯣꯟ ꯁꯣꯟꯊꯈꯤ ꯋꯥꯈꯜꯗ ꯈꯜꯂꯤ ꯃꯇꯝ ꯑꯃꯒꯤ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯔꯣꯏ ꯍꯥꯏꯅ ꯅꯤꯡꯁꯤꯡꯂꯤ ꯉꯁꯤꯁꯨ ꯑꯃꯠꯇ ꯆꯤꯊꯥꯗ ꯊꯃꯣꯏ ꯑꯅꯤꯅ ꯅꯨꯡꯁꯤ ꯏꯄꯥꯛꯇ ꯏꯔꯨꯞꯃꯤꯟꯅꯈꯤꯕ ꯄꯨꯡ 1.5ꯒꯤ ꯐ꯭ꯂꯥꯏꯠꯅꯤ ꯂꯟꯆꯥ ꯃꯃꯥꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯗꯨꯅ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯦ ꯉꯥꯟꯊꯣꯏꯒ
ꯃꯥꯒꯤ ꯅꯨꯄꯥꯁꯨ ꯂꯥꯛꯇꯨꯅ ꯂꯩꯔꯤ꯫ ꯃꯄꯥꯅ ꯂꯝꯗ ꯂꯩꯕꯗ ꯇꯧꯒꯗꯕ ꯇꯧꯔꯣꯏꯗꯕ ꯃꯆꯥ ꯈꯥꯏꯅ ꯃꯆꯥꯕꯨ ꯇꯝꯕꯤꯔꯤ꯫ ꯃꯆꯥ ꯍꯥꯏꯕꯁꯤꯗꯤ ꯃꯆꯥꯅꯤ꯫ ꯑꯍꯜ ꯑꯣꯏꯒꯦꯔꯥ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯃꯇꯝ ꯑꯣꯏꯒꯦꯔꯥ ꯃꯆꯥꯅ ꯃꯐꯝ ꯑꯃꯗ ꯆꯠꯄꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯁꯣꯏꯗ ꯉꯥꯝꯗꯅꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯇꯧꯅꯩ꯫ ꯂꯟꯆꯥꯕꯨ ꯑꯦꯌꯔꯄꯣꯔꯠꯇ ꯊꯤꯟꯕꯗꯨ ꯉꯥꯟꯊꯣꯏꯒ ꯃꯄꯨꯔꯣꯏꯕ ꯆꯤꯡꯍꯩꯒꯅ ꯊꯤꯜꯂꯛꯏ꯫ ꯑꯦꯌꯔꯄꯣꯔꯠ ꯌꯧꯔꯛꯄꯗꯨꯗ ꯉꯥꯟꯊꯣꯏꯗꯨ ꯃꯕꯨꯡ ꯆꯠꯈ꯭ꯔꯅꯤ ꯈꯟꯖꯤꯜꯂꯨꯕꯗ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯏ꯫ ꯇꯥꯃꯣ, ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯕ ꯃꯇꯝꯗ ꯐꯥꯎꯔꯛꯎꯀꯣ꯫ ꯆꯤꯊꯤꯁꯨ ꯈꯔ ꯇꯣꯏꯅ ꯏꯔꯣ꯫ ꯌꯥꯔꯗꯤ ꯄꯣꯁꯇꯤꯡ ꯃꯐꯝꯗꯨꯁꯨ ꯈꯔ ꯅꯥꯇꯩ ꯆꯥꯕ ꯃꯐꯝꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯅꯕ ꯍꯣꯠꯅꯧ꯫ ꯄꯥꯕꯨꯡꯅ ꯍꯥꯏꯔꯛꯏꯗꯣ꯫ ꯍꯣꯏꯅꯦ, ꯑꯩ ꯂꯣꯏꯅ ꯈꯪꯉꯤ, ꯀꯩꯗꯧꯔꯒꯦ? ꯑꯗꯨꯒꯅꯦ, ꯏꯃꯥꯅ ꯑꯃꯁꯨ ꯍꯥꯏꯔꯛꯄꯅꯤ꯫ ꯀꯩ ꯋꯥꯅꯣ? ꯃꯌꯥꯡ ꯅꯨꯄꯤ ꯑꯣꯏꯔꯁꯨ ꯌꯥꯔꯦ ꯇꯥꯃꯣꯅꯕꯨ ꯄꯥꯝꯃꯗꯤ꯫ ꯃꯆꯜꯒꯤ ꯋꯥꯍꯩꯗꯨꯗ ꯂꯟꯆꯥꯁꯨ ꯆꯤꯡꯈꯩꯁꯨ ꯅꯣꯛꯏ꯫ ꯏꯃꯥꯗꯣ ꯀꯥꯟꯅꯗꯕꯗ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯈꯟꯖꯤꯟꯗꯅꯕ ꯅꯪꯅ ꯋꯥꯈꯜ ꯇꯥꯅꯕ ꯋꯥꯔꯤ ꯈꯔ ꯇꯧꯕꯤꯌꯨ꯫ ꯑꯩ ꯉꯝꯃꯣꯏꯀꯣ, ꯉꯝꯃꯣꯏ ꯍꯥꯏꯖꯔꯤꯁꯤꯅꯤ꯫ ꯆꯤꯡꯈꯩꯅ ꯄꯥꯔꯀꯤꯡ ꯇꯧꯅꯕ ꯒꯥꯔꯤꯗꯣ ꯊꯧꯖꯤꯜꯂꯛꯂꯤꯕꯗꯨ ꯑꯇꯣꯞꯄ ꯒꯥꯔꯤ ꯑꯃ ꯅꯥꯀꯜꯗ ꯃꯑꯣꯡ ꯏꯇꯥ ꯇꯥꯗꯅ ꯈꯝꯂꯝꯕꯗꯨꯗ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯀꯔꯤ ꯒꯥꯔꯤ ꯈꯨꯈꯥꯝꯅꯣꯅꯦ ꯁꯤꯕꯣ? ꯂꯟꯆꯥ ꯒꯥꯔꯤ ꯑꯗꯨꯗ ꯌꯦꯡꯊꯣꯔꯛꯏ꯫ ꯒꯥꯔꯤꯗꯨ ꯕ꯭ꯂꯦꯛ ꯃꯆꯨꯒꯤ ꯍ꯭ꯌꯨꯟꯗꯥꯏ ꯀꯥꯔꯅꯤ꯫ ꯒꯥꯔꯤꯗꯨ ꯍꯦꯛ ꯎꯕꯒ ꯂꯟꯆꯥ ꯁꯛꯐꯝ ꯑꯗꯨ ꯈꯪꯍꯟꯍꯟꯖꯤꯜꯂꯤ, ꯑꯗꯨꯕꯨ ꯋꯥꯗꯤ ꯉꯥꯡꯗꯦ꯫ ꯁꯣꯝꯗ ꯊꯣꯏꯕꯤ ꯍꯣꯏꯁꯨ ꯑꯦꯌꯔꯄꯣꯔꯠꯇꯒꯤ ꯊꯣꯛꯂꯛꯏ꯫ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯄꯥꯈꯪ ꯃꯆꯥ ꯑꯃꯅ ꯃꯈꯨꯠ ꯍꯥꯏꯔꯛꯄꯗꯨ ꯅꯟꯗꯣꯅ ꯎꯏ꯫ ꯏꯃꯨꯡꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯃ ꯊꯝꯃꯦ ꯍꯥꯏꯗꯅ ꯏꯇꯩꯃꯅ ꯍꯥꯏꯔꯛꯄꯗꯨꯅꯤ꯫ ꯀꯀꯥ, ꯅꯨꯡꯖꯥ, ꯑꯩꯒꯤ ꯃꯤꯡ ꯁꯅꯥꯍꯜ꯫ ꯈꯪꯉꯤ ꯈꯪꯉꯤ, ꯒꯥꯔꯤꯗꯤ ꯀꯗꯣꯝꯗ ꯈꯥꯝꯃꯝꯃꯕ? ꯀꯀꯥ, ꯑꯁꯣꯝꯗ꯫ ꯀꯨꯏꯔꯔꯣꯏꯅ ꯑꯩꯅ ꯂꯝꯕꯤ ꯅꯥꯀꯜꯗ ꯐꯠ ꯈꯥꯝꯃꯝꯕꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯊꯣꯛꯑꯁꯤꯔꯥ? ꯍꯣꯏ ꯀꯀꯥ꯫